ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯁꯤꯗ ꯐꯝꯃꯤꯁꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯏꯁꯤꯕꯨ ꯀꯩꯀꯩ ꯄꯣꯠꯅꯣ ꯁꯤꯕꯣ ꯑꯣ ꯁꯤꯅ ꯀꯌꯥ ꯇꯧꯏꯕ ꯁꯤ ꯅꯣꯡꯃꯥꯡꯈꯥꯁꯦ ꯅꯣꯡꯃꯥꯡꯈꯥꯗꯣ ꯑꯗꯣ ꯁꯤ ꯃꯌꯣꯝꯁꯦ ꯀꯌꯥ ꯌꯣꯜꯂꯤꯅꯣꯕ ꯏꯃꯥꯒꯤꯁꯦ ꯌꯥꯡꯈꯩ ꯌꯣꯜꯂꯦ ꯍꯣ ꯄꯤꯔꯣ ꯑꯗꯨ ꯃꯌꯣꯝꯗꯨ ꯅꯪ ꯂꯧꯔꯒꯦꯀꯣ ꯁꯤꯗ ꯏꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯊꯕꯛ ꯆꯤꯡꯗꯩꯅꯦ ꯑꯣ ꯁꯤꯁꯦ ꯁꯤꯁꯤꯅꯅꯦ ꯅꯣꯡꯃꯥꯡꯈꯥꯒꯤ ꯑꯣꯏꯌꯨꯀꯣ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕꯗ ꯁꯤꯁꯦ ꯑꯩꯅ ꯁꯤꯗꯅꯦ ꯏꯃꯥꯒꯤ ꯅꯨꯡꯁꯤꯅ ꯄꯤꯅꯤ ꯇꯟꯖꯥꯎ ꯆꯥ ꯊꯛꯎꯀꯣ ꯚꯔꯥ ꯑꯣꯏꯌꯨꯀꯣ ꯑꯗꯨ ꯁꯤꯗꯤ ꯄꯨꯔꯒꯦꯀꯣ ꯑꯩ ꯀꯥꯡꯍꯧ ꯆꯥꯒꯦꯀꯣ ꯍꯣ ꯐꯔꯦ ꯌꯥꯝꯁꯤꯜꯂꯣꯀꯣ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯌꯥꯝꯁꯤꯜꯂꯣꯀꯣ ꯑꯩ ꯅꯨꯡꯁꯤꯅ ꯄꯤꯕꯅꯦꯕ ꯍꯣ ꯐꯔꯦ ꯌꯣꯜꯂꯣ ꯅꯝꯕꯣꯜ ꯕꯖꯥꯔꯅꯤ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯃꯥ ꯑꯍꯜ ꯑꯣꯏꯕ ꯑꯍꯨꯝꯈꯛ ꯊꯦꯡꯅꯔꯦ ꯑꯁꯣꯝꯗ ꯃꯌꯥꯝꯁꯨ ꯐꯝꯃꯤꯀꯣ ꯆꯍꯤꯗ ꯅꯨꯡꯁꯥ ꯃꯥꯏꯌꯣꯟꯁꯤꯗꯀꯣ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯁꯤꯗ ꯈꯥꯡ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯁꯥꯇꯤꯟꯅ ꯀꯨꯞꯄꯒ ꯈꯥꯡꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯖꯔꯤꯕ ꯏꯃꯥ ꯑꯍꯨꯝꯁꯦ ꯃꯥꯏ ꯃꯇꯧꯁꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯌꯥꯝꯗꯁꯨꯀꯣ ꯆꯥ ꯊꯛꯅꯕ ꯂꯨꯄꯥ ꯆꯥꯝꯃ ꯄꯤꯔꯝꯒꯦ ꯏꯃꯥ ꯑꯍꯨꯝꯁꯦ ꯀꯩꯅꯣ ꯏꯃꯥ ꯑꯍꯨꯝꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯕꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯕ꯭ꯔꯕ ꯑꯣ ꯁꯨꯝ ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯊꯧꯗꯣꯛꯄꯅꯦꯕꯀꯣ ꯑꯗ ꯏꯃꯥ ꯍꯣꯏ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯁꯥꯇꯤꯟꯗ ꯀꯨꯞꯄꯒ ꯂꯩꯕꯗꯣ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯆꯥ ꯊꯛꯅꯕ ꯆꯥꯝꯃꯗꯨ ꯄꯤꯔꯝꯒꯦ ꯆꯪꯉꯛꯄꯅꯦꯕ ꯄꯤꯔꯝꯒꯅꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅꯀꯣ ꯆꯥ ꯊꯛꯎꯀꯣ ꯑꯩꯅ ꯁꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤꯁꯦ ꯀꯣ ꯏꯃꯥ ꯑꯍꯨꯝꯒꯤ ꯃꯇꯧꯁꯦ ꯎꯕꯁꯤꯗꯀꯣ ꯑꯩ ꯅꯨꯡꯁꯤꯗꯅ ꯁꯦ ꯅꯆꯥꯅꯦ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦꯕ ꯆꯥ ꯊꯛꯎꯀꯣ ꯍꯣ ꯐꯔꯦ ꯑꯩꯅ ꯏꯃꯥ ꯑꯍꯨꯝ ꯃꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯁꯤꯗꯅ ꯑꯉꯝꯕ ꯄꯤꯕꯅꯤ ꯐꯔꯦ ꯍꯣ ꯑꯣꯀꯦ ꯐ꯭ꯔꯦꯟꯁ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯕ ꯏꯃꯥꯒꯤꯗꯤ ꯑꯇꯩꯗꯤ ꯂꯣꯏ ꯁꯤꯠꯈ꯭ꯔꯕ ꯁꯤ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯕ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯑꯣ ꯄꯤꯔꯣ ꯁꯤ ꯌꯣꯜꯂꯗꯤ ꯌꯨꯝꯗ ꯄꯣꯊꯥꯔꯗꯣꯏ ꯅꯠꯇ꯭ꯔꯕ ꯑꯣ ꯄꯣꯊꯥꯔꯣ ꯄꯤꯔꯣ ꯍꯣ ꯁꯤ ꯏꯃꯥꯒꯤꯅꯅꯦ ꯑꯩ ꯉꯧ ꯆꯥꯒꯦꯀꯣ ꯁꯦ ꯑꯗꯣ ꯁꯨꯝ ꯁꯤꯁꯤꯅꯅꯦ ꯅꯆꯥꯅ ꯁꯨꯝ ꯅꯨꯡꯁꯤꯕ ꯄꯤꯕꯅꯦ ꯁꯤꯗ ꯇꯟ ꯆꯥꯎ ꯌꯥꯎꯋꯤ ꯇꯟ ꯆꯥꯎ ꯑꯩ ꯅꯨꯡꯁꯤꯗ ꯄꯤꯕꯅꯤ ꯇꯟ ꯆꯥꯎ ꯍꯣ ꯐꯔꯦ